Kromjari good afternoon, LTV ki test of cartoon ki mahau ming tawiri su hana taram nok shere imro ngasi imfala fonga pause singi cartoon singda cartoonisina kari haining liba kari fondong liba kari wakal khalang ba do ai myam da sadonga thamjage ahan do khusage sanga express ki onthok pani da isa onthok pani da yeng view ching ahum se ching ahum leire uche ka paire mo yom ji khanna bani alai riba wari chana bagi handak delhi da wari chana ki badu matang da khanna ba ai tare ko toan ba ching sin represent to ise toan furu ahum ki represent to ise ega BBS ki sia da haire ching am sina makoi ki santi ki wari sibu kari kari haine riba jano drama oira moi ko na ala am sina khume state laisi praja khuni mak se loina ma hida pam ba suna taba khara na pam ga separate pam ba du to ba doni yaning da me am su yori manu da phongdo pangam da ba me am su yori ni am su separate ning da ba tai cha ga loi le ra abina lo ano ba lak pa kangbu sing asina ot apa saba khabai khara saba ki film ne lai sia da chengam na khume haiba ngamde sorat se holding da moibung amu anira khongba du gumbani english ra har ga prelude ne na haji wari sanari ba sing ne da wari sanari ba sigi kan na som da wari sanari matang lai som da mu kaino ma lik were haidi BJP ke mil taramapan mete ke mil taramapan na khoi haji lai ba chief minister se sindo ka da mo resign to ni hai da na mayam se ko ju ngarang si contact to no khoda bani kari stay lai ke kho khena kanam ta hai wai ba phum ja de aduni lai film si mo se ibra idabra adagi sona kana pawma dana koi haji lai ba santi solution biro dana moi kun na I dana ama source ama su fongi som na kanda आज तक हिंदी दा मोई तराम पन सोई तोरे अदा मोई सोई तो बुदा खेमचान जावरे विश्वजित जावरे सैदब्रत यावरे ना पाव फोंगजे लई और मसे खुइना वेरिफिकेशन तौना भाई तारे वेरीफाई तौना बा कोई कॉल तो बनी मैसेज था बनी तो अमत खुमक्त्रे और पोजे चुमब्रा तानब्रा है सब साब खंग मंगम अदुनी दा कोई स्टे शांति पुरंगनबगी ngarang pru ong wari chanagre sona kana che pisal me yam nungairi manipur ki film si aduni mathang dele sina koi sana lebaki loire dana aduni loire sina office ta phama wari chana bagi senna mane ada kari haiga da MLA kangbu amadi su gi kadar singna haibu na tarti yade ye haji hai sini adagi UPF na United People Front keno ge to baku kila lok se to keno na hai wafam separate MSS na traga territorial council madu na tadi madu gi stand de handoi hai dana koi tonga number source tagi ni wari chana ki ba du da minister nemsa kip ge na phadana tham gi ba koi home minister na ko bagi lakpuan tadi matung de khoi mun la oi akoi gi stand dia du lei kai na ga phongdo phom lei kai ba tonga number source tagi do fangi aduni manipur film si Manipur ki hafzi leiriba chief minister ji sindoka pharni hair ga dadi ka zugai de aduni adu clear cut amoi ba changi madu su sindokpa madu sumu yaru haiba ama hapasu yaru haiba madu su yaru haiba koi ki kai haitare wari am leibani higai wagi mafum ma koi tongje marin da samu lilalu haibi film do la kadani adani da amai da khumai kangbu hamana ji gi makha da leiri sitina haijine joina wari sanaba khangmu na koi ji na अखाई स्टेन अमा लेब फोंदोप ngam सुकुई बसे लेरिबा मेजॉरिटी बीजेपी ने पावर नि मोय पुलप मानरका लिंगेन मानरा कांदा कोई सुमाइन तोगदि यारोय सी यादे बदम खल्लु हाय बुजे काइमता मोगे स्टेन से लोब ngam दे मोत मानदे अमगा गम मुंगनरगा नांगनरगा ले द फिल्म से कमाय ओइदे गेम सब सब खम ngam दे दुना मणिपुर गदि लेरिबा सिचुएशन दा खमने जी हजूर न तौ लेरे खरामना कोई अखोय की लालौब कांगबु दुसु अदुदी यम मेक सिंग ताय लालोब सिन कंट्रोल रगुर थम्मी हाबदु लेरिबा मोगी जोलेंग जालेंगम गी लेरिबा मोय मी थागतपा अदगी तुंगा तुंगा ब्यूरोक्रेट ऑफिसर सिंग लेरिबा अदगी लेरिब होम डिपार्टमेंट दे लेरिब मैम तम तम मेक सिंग ब्रा मनुंगदा कोई लौतु नरग चलब्रा हाबिगा अचोबो वहां दुने थम्मिसी यम फजबा सिसु कार्टून ने थमजगे पथंग दे लेसिना कोई पुंगना फंगी बालो हे हाबदुनी बालो हे सिदा कोई मेरा पाबी मैम से वरी सानबने हदकी मणिपुर की इशू सिदा कमाई तो के मुने कहेदा कुकीना युम मई थाबसु हौबा अदुगा मैतैना हौबनी हाइजिनबा अदुगा तोखाइबगी वरी सासि हाइरिरोना हजि मणिपुर की हजि वारी दा दिल्ली दा वरी सनबदि मतांग दनि युम थाबसु मोइना हौबनी अदुगा सदैदा मैतैना थाबनि हाइजले अदगी मु तोखाइबगी वरी सासि हाइरिरना तोखाइ ताबदि यारो हाइबदुनि हजि लेरि सिदना भारत सरकार की सब साबे स्टेट नमा दरकार ओइ थमोइ सेंगमु चंगी मोना तोरिबदु यारोय डेमोग्राफिकली सी यारोय नो सी तो हाइबसि असुक कोइ बसिबु सुम सेलिब्रेशन तौनबा अदकी मे हुम ददि लादि सही अनि फारक दोइदि यामना सेलिब्रेशन तौना धूमधाम तौदुरिब्रा हाबि वांग दुनि लाइ सी अदना साइज दा कार्टूनिस्ट सिंगनेससु मे प्रजा मियाम दा हाइतारे
ꯀꯩꯅꯣꯝꯃ ꯈꯔꯗꯤ ꯄꯤꯅꯤꯡꯕ ꯏꯊꯤꯜ ꯑꯃ ꯑꯗꯨꯒꯤ ꯄꯤꯅꯤꯡꯕ ꯑꯗꯨꯅ ꯃꯣꯏꯁꯨ ꯀꯣꯛ ꯊꯥꯗꯕꯗ ꯋꯥꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯈꯜꯂꯤ ꯋꯥꯈꯜꯂꯣꯟꯗꯣ ꯁꯤꯒꯤ ꯀꯥꯔꯇꯨꯟꯁꯤꯗ ꯄꯨꯊꯣꯔꯛꯄꯅꯦ ꯀꯨꯀꯤꯅ ꯃꯩ ꯊꯥꯕꯁꯨ ꯍꯧꯕ ꯑꯗꯨꯒ ꯃꯩꯇꯩꯅ ꯍꯧꯕꯅꯤ ꯍꯥꯏꯖꯤꯟꯕ ꯑꯗꯨꯒ ꯇꯣꯈꯥꯏꯕ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯔꯤꯔꯥꯅ ꯁꯤ ꯃꯆꯥꯁꯤꯡꯗ ꯐꯥꯎꯔꯤꯕ 이hulꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯁꯤꯅ ꯄꯨꯊꯣꯔꯛꯏꯁꯤ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯍꯣꯌꯦꯜ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯁ ꯂꯣꯏꯔꯦꯁꯤꯅ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ ꯂꯩꯅ ꯍꯥꯏꯕꯗꯣ ꯀꯨꯔꯇꯥ ꯄꯥꯏꯖꯥꯃꯥ ꯁꯦꯠꯂꯕ ꯅꯤꯔꯨ ꯇꯨꯄꯤ ꯎꯞꯄꯗꯤ ꯑꯩꯈꯣꯏ MLA ꯅꯠꯇ꯭ꯔꯒ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯦꯅ ꯑꯗꯨꯗ ꯂꯥꯏꯔꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯍꯥꯀꯥ ꯂꯥꯎꯔ ꯂꯩꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯆꯩꯁꯜꯂꯝꯕꯅꯤ ꯂꯥꯏꯔꯕꯁꯤꯗ ꯍꯩ ꯂꯩꯕꯥꯛ ꯑꯁꯦ ꯅꯈꯣꯏ ꯂꯩꯗꯅ ꯂꯥꯏꯔꯕ ꯃꯥꯜꯂꯕꯅꯤꯅꯦꯅ ꯃꯗ ꯄ꯭ꯔꯖꯥꯁꯤꯡꯗ ꯈꯨꯝꯃꯦ ꯁꯥꯔ ꯑꯩꯈꯣꯏꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯤꯗꯣ ꯑꯩꯈꯣꯏꯅ ꯚꯣꯠ ꯊꯥꯗꯔꯒꯅꯤ ꯌꯥꯝ ꯆꯨꯝꯃꯤꯅꯦ ꯍꯧꯖꯤꯛ ꯃꯟꯇ꯭ꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯑꯃ ꯂꯥꯛꯀꯥꯟꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯚꯣꯠꯁꯨ ꯃꯉꯥꯏ ꯃꯟꯇ꯭ꯔꯤꯒꯤ ꯚꯣꯠꯁꯨ ꯃꯉꯥꯏ MLAꯒꯤ ꯚꯣꯠꯁꯨ ꯃꯉꯥꯏ ꯂꯥꯏꯔꯕꯅ ꯄꯤꯔꯤꯕ ꯚꯣꯠꯁꯨ ꯃꯉꯥꯏ ꯆꯞ ꯃꯥꯟꯅꯩ ꯃꯥꯒꯤ ꯚꯦꯂꯨꯁꯦ ꯁꯤꯅ ꯎꯀꯤꯜꯅ ꯄꯤꯕ ꯚꯣꯠꯅꯤ ꯁꯤꯅ ꯗꯥꯛꯇꯔꯅ ꯄꯤꯕ ꯚꯣꯠꯅꯤ ꯁꯤꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕꯅ ꯄꯤꯕꯅꯤ ꯍꯥꯏꯅ ꯆꯞ ꯃꯥꯟꯅꯔꯦ ꯀꯥꯎꯟ ꯇꯧꯕ ꯆꯞ ꯃꯥꯟꯅꯕ ꯂꯣꯒꯤ ꯃꯤꯠꯌꯦꯡꯗ ꯁꯤꯅ ꯃꯟꯇ꯭ꯔꯤꯒꯤ ꯂꯣ ꯁꯤꯅ ꯃꯤꯅꯤꯁꯇꯔꯒꯤ ꯂꯣ ꯑꯃ ꯂꯩꯇꯦ ꯂꯥꯏꯔꯤꯛꯇꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅ ꯚꯣꯠ ꯄꯤꯔꯤꯁꯤꯁꯨ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯤꯗ ꯂꯩꯕ ꯆꯨꯗꯠꯅꯕ ꯃꯌꯥꯝꯗꯨꯅ ꯄꯤꯔꯀꯥꯟꯗꯨꯗ ꯚꯣꯠ ꯀꯥꯔꯒ ꯃꯟꯇ꯭ꯔꯤ MLA ꯑꯣꯏꯔꯤꯅꯤ ꯍꯥꯏ ꯑꯗꯨꯅ ꯃꯥꯅ ꯃꯨꯛꯇꯅ ꯍꯣꯏ ꯅꯣꯏ ꯃꯌꯥꯝꯁꯦ ꯂꯩꯕꯗꯩꯅꯤꯅꯦ ꯑꯩꯈꯣꯏꯁꯤ ꯂꯥꯏꯔꯕ ꯃꯥꯜꯂꯤꯁꯦꯅ ꯁꯥꯔꯅ ꯑꯩꯈꯣꯏ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯤꯗꯣ ꯑꯩꯈꯣꯏꯅ ꯚꯣꯠ ꯊꯥꯗꯕꯗꯤ ꯀꯥꯔꯒ ꯑꯣꯏꯔꯤꯕꯅꯤꯅꯦꯅ ꯍꯥꯏꯕꯅꯤ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯑꯗꯨ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯍꯥꯏꯕꯁꯤꯗ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯊꯣꯛꯂꯛꯄ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥ ꯎꯕꯗ ꯀꯔꯤꯝꯇ ꯄꯤꯔꯝꯗꯅ ꯆꯦꯟꯒꯕꯁꯨ ꯌꯥꯎꯕ ꯑꯗꯒꯤ ꯐꯣꯡꯗꯣꯛꯑꯝꯕꯁꯨ ꯌꯥꯎꯏ ꯑꯗ ꯏꯌꯥꯔꯄꯣꯔꯠꯇ ꯊꯨꯡꯒꯕꯁꯤꯗ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥ ꯄꯔꯁꯟꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯁꯤꯟ ꯑꯃꯈꯛꯅꯤ ꯃꯥꯅ ꯁꯥꯒꯠꯂꯒ ꯊꯝꯃꯛꯏꯁꯦ ꯀꯃꯥꯏꯅ ꯁꯥꯒꯠꯀꯦꯗ ꯍꯟꯗꯛ ꯗꯦꯜꯂꯤꯒꯤ ꯃꯤꯐꯝꯗꯨꯕꯨ ꯀꯔꯤ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯉꯝꯗꯣꯏꯔꯥ ꯁꯥꯔꯅ ꯍꯪꯕꯅꯤ ꯑꯗ ꯉꯁꯥꯏꯒꯤ ꯁꯨꯅ ꯈꯨꯝꯃꯛꯑꯦ ꯑꯃꯨꯛ ꯑꯅꯤꯔꯛꯅ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯔꯣꯏ 9-10 ꯊꯣꯛꯅ ꯐꯝꯃꯤꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯈꯤꯅꯤ ꯁꯣꯏꯗꯅ ꯌꯥꯁꯤꯟꯅꯕ ꯂꯥꯛꯅꯤꯗꯅ ꯁꯤ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤꯡꯁꯤ ꯌꯥꯁꯤꯟꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯆꯍꯤ ꯑꯃꯒ ꯊꯥ 9 ꯁꯨꯖꯜꯂꯛꯑꯕꯅꯤ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯅꯍꯥꯟ ꯀꯔꯤꯝꯇ ꯍꯥꯏꯗꯣꯛꯑꯝꯗꯕ ꯆꯠꯇ꯭ꯔꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯑꯗꯒꯤ ꯑꯦꯅꯤ ꯐꯪꯁꯟ ꯀꯔꯤ ꯇꯧꯕꯁꯤꯡꯗꯁꯨ ꯀꯃꯦꯟ ꯄꯤꯅꯕ ꯍꯥꯏꯕꯗ ꯀꯃꯦꯟꯁꯦ ꯑꯝꯇ ꯄꯤꯌꯨ ꯌꯥꯗꯕꯒꯤ ꯄꯣꯠꯁꯦ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯁꯤꯆꯨꯋꯦꯁꯟꯗꯨꯅꯤ ꯍꯟꯗꯛ ꯏꯌꯥꯔꯄꯣꯔꯠꯇ ꯊꯨꯡꯀꯥꯟꯗ ꯂꯣꯠꯂꯒ ꯆꯦꯟꯈꯤꯕꯒꯤ ꯄꯥꯎ ꯅ꯭ꯌꯨꯁ ꯄꯦꯄꯔꯗ ꯌꯥꯎꯔꯛꯄ ꯍꯣꯏ ꯑꯋꯥꯡꯕꯨ ꯅꯤꯃꯥꯏꯗꯤ ꯑꯗꯨꯝ ꯐꯣꯡꯗꯣꯛꯑꯝꯕ ꯂꯩ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯕꯦꯁ ꯇꯧꯔꯒ ꯊꯝꯂꯛꯄ ꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯁꯤꯗ ꯄꯥꯎ ꯄꯥꯕꯒꯤ ꯑꯩꯈꯣꯏ ꯈꯕꯔ ꯄꯥꯕꯒꯤ ꯁꯤꯟꯅꯦ ꯃꯇꯩ ꯃꯅꯥꯎ ꯇꯥꯔꯤ ꯐꯝꯃꯤꯟꯅꯔꯒ ꯑꯗ ꯍꯥꯏꯔꯦ BJPꯁꯨ ꯀꯣꯡꯒ꯭ꯔꯦꯁꯁꯨ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯝꯕꯅꯤ ꯂꯣꯏꯅ ꯍꯥꯏ ꯆꯥꯎꯗꯤ ꯑꯝꯇ ꯆꯥꯎꯈꯠꯂꯛꯇꯦꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯁꯦꯝꯃꯝꯕꯅꯤ ꯐꯠꯇ꯭ꯔꯒꯅ ꯃꯗꯨꯒꯤ ꯁꯔꯀꯥꯔꯗꯨꯅ ꯆꯩꯕ ꯐꯔꯒꯅ ꯑꯩꯅ ꯑꯗꯨꯒꯤ ꯁꯔꯀꯥꯔꯗꯨꯗ ꯑꯩꯅ ꯑꯗꯨ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯁꯦꯝꯒꯠ ꯁꯥꯒꯠꯂꯝꯕꯅꯤ ꯍꯥꯏꯕ ꯑꯗꯣ ꯀ꯭ꯂꯦꯝꯗꯤ ꯂꯣꯏ ꯇꯧꯅꯕ ꯍꯧꯖꯤꯛ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯌꯦꯡꯕꯤꯔꯣ ꯍꯣꯏ ꯍꯟꯗꯛꯀꯤ ꯁꯤꯖꯟ ꯃꯇꯝꯁꯤꯗ ꯅꯤꯡꯊꯝꯊꯥ ꯆꯪꯉꯗꯤ ꯑꯩꯈꯣꯏ ꯁꯣꯔꯣꯛ ꯀꯣꯏꯂꯥꯁ ꯊꯥꯕ ꯈꯣꯠꯄ ꯃꯌꯥꯝꯁꯤꯅꯤ ꯑꯗꯨꯅ ꯌꯥꯝ ꯀꯨꯏꯅ ꯆꯠꯇꯕꯁꯤꯅꯤ ꯑꯗꯨꯅ ꯆꯍꯤ 5 ꯑꯦꯠꯂꯤꯁ ꯆꯍꯤ 5ꯗ ꯆꯠꯂꯁꯨ ꯌꯥꯒꯗꯕꯗꯣ ꯑꯩꯈꯣꯏ ꯆꯍꯤ ꯐꯥꯗꯦ ꯑꯗꯩ ꯇꯧꯔꯛꯑꯅꯤ ꯀꯣꯏꯂꯥꯁ ꯊꯥꯔꯝꯕꯒ ꯅꯣꯡꯉꯥꯜꯂꯒ ꯅꯥꯄꯤ ꯍꯧꯒꯠꯂꯦꯗꯅ ꯈꯕꯔꯗ ꯍꯥꯏꯔꯛꯑꯅꯤ ꯑꯗ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥ ꯀꯧꯔꯛꯑꯅꯤ ꯑꯗꯩ ꯍꯥꯏꯔꯛꯑꯅꯤ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯄꯥꯔꯁꯦꯟꯇꯦꯖ ꯀꯛꯈꯤꯕꯒꯤꯅꯤ ꯅꯍꯥꯔꯣꯜꯒꯤꯅꯤ ꯃꯟꯇ꯭ꯔꯤꯒꯤꯅꯤ ꯃꯟꯗꯣꯜꯒꯤꯅꯤ ꯏꯟꯖꯤꯅꯤꯌꯥꯔꯒꯤꯅꯤ ꯆꯤꯞ ꯏꯟꯖꯤꯅꯤꯌꯥꯔꯒꯤꯅꯤ ꯑꯦꯁꯣꯒꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯅ ꯄꯣꯠꯁꯤ ꯍꯧꯖꯤꯛ ꯕ꯭ꯔꯤꯇꯤꯁꯇ ꯁꯥꯔꯝꯕ ꯄꯣꯠ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯍꯤ 100 ꯍꯦꯜꯂꯕꯨꯛꯇ ꯀꯔꯤꯝ ꯇꯧꯗꯅ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯍꯤ 5ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯃꯗꯤ ꯃꯩ ꯏꯁꯤꯡꯗ ꯑꯗꯩ ꯃꯊꯪꯗ ꯂꯝꯕꯤ ꯊꯣꯡꯗ ꯃꯊꯪꯗ ꯑꯅꯥ ꯂꯥꯏꯌꯦꯡꯗ ꯃꯊꯪꯗ एजुकेशनꯗ ꯁꯨꯃꯥꯏꯅ ꯆꯍꯤ ꯑꯃꯁꯤꯗ ꯐꯨꯜ ꯁ꯭ꯋꯤꯡꯒ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯁꯔꯀꯥꯔꯁꯤ ꯑꯗꯨम ꯀꯩꯁꯨ ꯇꯦꯟꯁꯟ ꯂꯩꯔꯣꯏ ꯃꯅꯤꯄꯨꯔ ꯌꯥꯝ ꯄꯤꯛꯈ꯭ꯔꯕ ꯂꯝꯅꯤ ꯈꯨꯕꯥꯛ ꯃꯌꯥꯝꯅ ꯄꯥꯛꯄ ꯃꯤꯒꯤ UPꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒ ꯃꯥꯟꯅꯔꯤꯕ ꯂꯝꯅꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤ ꯌꯦꯡꯕꯤꯌꯨ ꯂꯩꯔꯛ ꯀꯣꯟꯁꯥꯡꯁꯤ ꯍꯧꯖꯤꯛ ꯄꯣꯠ ꯍꯣꯜꯗꯒꯤ ꯂꯝꯕꯤꯗ ꯑꯗꯒꯤ ꯖꯛꯀꯤꯡ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯂꯣꯏꯅ ꯀꯥꯏꯔꯕꯅꯤ ꯂꯝꯕꯤꯁꯤꯗ ꯂꯪꯇꯦꯛꯅ ꯅꯨꯡꯉꯥꯏꯅ ꯂꯪꯅ ꯎꯐꯨꯟ ꯃꯆꯦꯠ ꯑꯃ ꯊꯣꯛꯇꯨꯅ ꯂꯩꯍꯜꯂꯒꯗꯤ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯂꯝꯕꯤ ꯁꯣꯔꯣꯛ ꯅꯥꯜꯂꯦ ꯅꯨꯡꯉꯥꯏꯔꯦ ꯄꯩꯁꯥ ꯄꯥꯏꯕ ꯅꯥꯜꯂꯦ ꯂꯥꯏꯔꯕꯗꯨꯅ ꯁꯤꯗ ꯂꯩꯈꯣꯝꯗꯩ ꯊꯣꯛꯂꯛ ꯇꯥꯔꯗꯤ ꯁꯣꯔꯣꯛꯁꯨ ꯑꯃꯇꯩ ꯇꯥꯕꯅꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯂꯦꯡ ꯃꯥꯟꯅꯅ ꯐꯝꯃꯤꯟꯅꯕ ꯆꯥꯎꯈꯠꯃꯤꯟꯅꯕ ꯑꯗꯨꯗꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯪ ꯇꯞꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯣꯏꯁꯤ ꯑꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗꯗꯤ ꯃꯥꯅ ꯈꯤꯇꯪ ꯐꯈ꯭ꯔꯦꯗꯤ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕ ꯍꯥꯠꯇꯣꯛꯅꯕ ꯑꯩꯒꯤ ꯌꯥꯅꯗꯕꯗꯒꯤ ꯇꯤꯟꯅꯔꯝꯕꯅꯤ ꯂꯣꯏ ꯈꯪꯅꯔꯅꯤ ꯙꯣꯔꯥ ꯍꯨꯔꯥꯟꯕꯒꯤ ꯂꯣꯏ ꯈꯪꯅꯔꯒ ꯇꯥꯛꯁꯟꯅꯔꯅꯤ ꯃꯥꯅ ꯁꯪꯒ ꯂꯩꯕ ꯀꯥꯡꯕꯨ ꯇꯥꯛꯁꯟꯅꯔꯒ ꯗꯤꯃꯥꯟ ꯇꯧꯔꯅꯤ ꯑꯁ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝꯅ ꯋꯥꯗꯧꯔꯤꯕ ꯐꯤꯕꯝꯅꯤ ꯑꯗꯅꯤ ꯇꯧꯔꯤꯁꯦ BJPꯁꯨ ꯀꯣꯡꯒ꯭ꯔꯦꯁꯁꯨ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯝꯕꯅꯤ ꯂꯣꯏꯅ ꯍꯥꯏ ꯆꯥꯎꯗꯤ ꯆꯥꯎꯈꯠꯂꯛꯇꯦꯅ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ
Manipur News ki dasani have done. Dasani na nahan haigre no ibu center de ki bisa kai thari adai ne sana ke das hau ge na adu ko related le de ada sai khum pui wari ni mor kya no crore kya na yani ade ningol chako maya na sinare ningol chako ba maya na selak pusi ningol bi sing di am na mathum baram huwa matam amani ori sia duna sida dagi sena ina ba firon gi likon gi mamang chai de sia tu seling da ba lei taw kamum no wa ba ade sana are ba kamuna Ragi hai duni adai da man sai center da gi nan pisai ka thar khidai na sana ka da sau ga gi reply am ne lai ne khalle da mor kya no crore kya na yani ai na hai rak ba ya phazaba se su cartoon ne thamjage mathang da leisina koi People's Chronicle gi ni People's Chronicle gi Friday fun na sai da koi wari sana bane man hai only if their demand do not hurt others mona paleba demands na kanam ta da sondra ba there can be positive outcome. Adu itadi yam phazaba afaba positive oiba phone ama lakani sineba. It is solution for a solution. Aduna ama duda son da bahayisidi ngamgodare bra. Tomato fruit me ami tar si aduna cookie gazi union territory ki territorial council ki separate administration ki mathang ni dai me am sing si aduna aduna hai only if their demands do not hurt others ma'am to be sondraba there can be positive outcome adta di koi yan afaba phol tholakani it is solution for a solution man ko thada bazani maji solution amagi solution ni hai dunna kada utai haji makok thongba silu haidana musi pisele hairi chumbra lanbra madudi koi national media da phonge ma'am du ko tor phonge akoi ji phonge aduna khangba ta bani kana kai toge do is it the right time to change leadership se chin madaga oibra hai bisu praja singna and khanaba matau tai na thamjage aduna ngasi gidi adu Elite TV gi test of cartoon gi mahau matang asoi solution jere beng tabiri busing bo mo kana khuram jabolo na kaina na bethang jeri pidi bersi